ꯑꯁꯨꯛꯅ ꯏꯪꯈ꯭ꯔꯦꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯀ ꯆꯨꯁꯤꯟꯅꯕ ꯐꯤꯔꯣꯜ extreme cold boots polar parka jacket hooded jacket high insulation clothes sing asi sizinadragadi second khargi manungda hakchanggi ida yauriba shell sing asi phamjin kidana shell gi kuyom sing asi pokhai ga doribani aduna tissue punamak thugaiduna mangan ga doribani nese machine oi batai mafam masibu kol kil haidana khangnari base kanade un mapak sing asiga thabasi amuk ton thokige songi kar pikba un mapak sina 1.2 meter aduga kar thaba songisna kaya thariba 1.5 1.2 meter dagina 1.6 phawba thaba atauba ungi mapak sing asi ngayak ta pothade gari kata ga chap hek mane nungsit na humbu mai kaida koi chen chen na sanari makhoi gi tung inna ba hona badadi aidi sok thoban dum loirene adubu mafam asiga yingasa elephant seal wedel seal sanga gi hemoglobin ida yawba protein gi chang anti freeze compound gi maramda naina basinga tumate loisilaklese masigi kalorabati warab suwana nungaiba mati pauri radha gi pholaine hello tari radha nang karam tawrige ima baba hoidi anayek yawde ko anayek yawdana ekhoi loinamak nungaina leiriye imaga babaga nasu nangi pauta daba kuiredana nangi maramda hangduna ta leirabani aishu kumbam ama khangdreba anayek yawdana aigi thabak mai paknaba kanna honari edana tammo makhoi gi mathai nungai halu ko radha thoidi chawre kaino sahi ani mapung pharedana marol phajana thoe mapagi masaka uning male papa haidana yam toina hangrajani thoido yam uninge mana papa haidana kaubudo yam taningi nangbu nasa nungsiba ka haibrane Radhyapyari nang aibu yamna waroro male kari gi aini cha nungsiba masa khangloi doribano yengo angan ba yu khuding nang surja puja tawbagi nungsiba doki manamda ngaujabado karamba matamda uba phangani haidana aina numit khudingi thamoi nungsida kanduna leiribani aigi thamoi asida susinkraba nangi sangbrai managi singi manamdo ningsinglakpada aigi thamoi se itaka holi na somda ngaujabi nangi na som leirang takhe leigi leinam aina karamna kawba ngamgadoribano hoi adubudi aishu thajayeba adubu asuk sangkraba matam sibu radha taseng namak aigi samudragi khongchat ase yamna nungaiba khongchat amadi nati nang ai pisak piklingai dagi loina duna talakpana ngasidi aikhoi ani punsigi khongloi oiminare nangna su hena khanglidani aidi thabak ama tawbada mai paktana khak tokiba leite aina mai pakpagi manadu puduna nanakta lakke khanbagi damak natro akan manungsit sitpa -25 degrees Celsius yongna ingba Arctic Circle ki lamdam sida tungi mirol gi damak masa mau phaba malem amagi damak marine exploration sida ngauri basibo hoi tamni aina nahaku kaidong da suwaro bulaiti nahaki yai phanabagi damakta aigi punsigi pungsa khuding ishorda khurumjari bani radha nahakna tawriba thabakto mai pakpagi mana puduna yum yor uko tamni hoi duk thomai thaduna angang ba reson gi khongnet phi thaduna nakpo oklamge tamni radha nangna matam pumnamakta aibu thona hapi dama ai nangbu hanan thagale parise hujikbu
Nang bukari taurina. Hauzik matam sidi aying asa pumon ole. Samandana tumba yadabadagi thoi sumamlaga tabal phingau laksida nahak puning singduna sanaram libani. Adudabu haujibu pung kya tarage? Hauzik se pung taramuk taramani. Adudi sidadi pung mangamuk taramani ne. Haima. Ngai khotamni. Kari. Mafamdudadi yam ingi -25 degrees Celsius yongna ingba mafamni hai. Ato mafamduda imandana on krati aidi mangjare ko. Aibo. Yangurada asaba laikang lalamdam gi jibasing amasung ayingba marubhumi gi lamdamda leiba jibasing sia makhoi gi leifam hek onthokna rubada second kharagi manungda hingba ngamloi doribani. Mafam asida leiriba jibasing gi marakta sperm whales na masagi ida madi tongsada oxygen tungsinduna kilometer amadagi hena luba aruba samudragi irol nungda pungani hena leiba ngambagum. Ekhoi mioi basu ayingba amasung asaba animakta mafam amadagi mafam amada bigyan gi pambaina hingba ngamlibani. Takone isingda irupada setnaba phi wetsuit diving mask amasung oxygen sizinaduna sperm whale gum ising manungda leiba ngame. Aduga steel dagi saruk manga hena kallaba nanomaterial na saba aying asadagi ngakthoknaba phi weather proofing gi pirol sizinaduna aying malamdam sida nangaina leiribani. Nahaki khongjatse akaknaba mafam suklai leiti. Panchatta chatli. Ado tha khudingi mafam hongidana. Haujipu mafam kadaida leiribage. Hauzik Indian Antarctic Research Base Himadri thadoklamlaga ai haujiktinya Indian Antarctic Research Program gi makhada Russia gi awang thangba samudra torban dagi kilometer 12 chatlaga leiba Pesora Sea da leiri. Aigi Pesora Sea gi khongchatta yauriba joint venture gi active partners singdi Germany, Italy, France, United States amadi Russia gi baigyanik sing amasung doctor singni. Mafamdudana kari hiramda thijinbagi thabak paikhatkadauribano. Radha Loktak na Manipur gi pukai oibagumne mafam masisu gold mine of gold desert haina kaunaribani. Mafam masida achauba oil reserve Philem lay. Tasiyang namak mafam masya achauba economic zone amani. Mafam masida layriba jiva singi primary amadi secondary adaptation gi maramdasu khongsit asida nainagadauri. Sida sunate hidak kanaraba apik papambi kayagi maramdasu nainagani. Climate change amadi global warming na nongma gi soksilakliba mahogsagi khal ngak senduna thamnaba hotnaba laina kayadagi ngakthoknaba anoba hidak langthak puthoknaba honabagi changyeng kaya ma yauri. Tamnia nahakna tawriba thabak khuding mai pakpa oisanu haine ishorda aigi punsigi mikup khuding thawni jaribani. Adubu nahakna tawriba thabak khuding maktubu kanana khangbigadawribano. Manipur dadinya chingdana lamai chingchang kaya amuba tanggoina kopkhre. Aduga tamdana gari gi maikhu masidabu mai pakpagi asa uribro. Radha pibam soksile haidana khoi khongkut tingthoktuna phamgadaba matamdu natrini. Ekhoi honabadi lepa yade honaba tabane. Yengo haujikse pollution makhan khara control taunanaba amasung nong tahannaba rain making bacteria sing puthokledana. Ngasi phawbada baigyanik singna minna uba ngamdaba apikpa jiba haidi microbe makal kunmanga muk puthokpa ngamle. Ahingba jiba kanglup lak aniga lising kunthra romsu puthokpa ngamle adana thajanari. Adaidi sakhangdriba amadi maming thondriba jiba kanglup kaya amasu yauri. Makhoi sing asigi chanafam loina leiribani. Makhoi bu kanba ngamnabagidamakne upai ama natraga ama sizinadana lamai thabase lepanba chummi. Thingbadadi warani masagi da khanba akoiba bu thausabi traba mi machingna yamlabanina. Anduni Radha. Hono adubu mahausagi saktam hongle loktak saktam kairi. Maraksida wam haigine. Kari. Matam amada nongmalam tathagi purnima numitta hidongduna arangba ipakta sanakibadubu nangbu kari mata ningsinglakdro. Skidawe ningsingoy doiba. Andubudi aisu ningsingina nongpok thangba maigaida
Sora Singhi Chingdoldagi Mapung Paraba Purnima Tajana Tapna Likalakpa Matamda Malangi Sahumda Harauna Jagoi Sajabi Tabalda Maki Simjabi Manigum Langlabi Apik Paitat Mapaido Atiyagi Tawali Sing Kilaklaboy Ninkibani Nang chup thang ba singdol da napli ba pan khalak pa nini pan ba gi thajagi manganda patyai da lairi ba ching macha singi iro nung da lotli ba mami singdubu ati ba samu sing oira boy ningduna ai khutuna nanduna sanakhi ba do ningsing laktro Deidi kalian thagi numidang wai kuding asang bating thongna kupsilaba loktak patpan da leiramba aikoi gi sanabungda chen chongduna sanagi budusu Radha Ningsing Laktra Ningsing le Ning thau thin bi urau bi sanaki basing do Ningsing Laktro Kungi nong handraba matung nongdol da yekpa manba nangranaba nongjabi dagi thaktorok pa mangalna Singya tamya pumnama Gouri masu sangkiba pukning huna fajaraba mahausagi fajaba singadusu ngasidi loina ningsing le Ningsing le Kungi nong hanglaba matungda laisau pungdagi paithorakpa muktrubi mapaina anganba mangal uningduna wangna paikhatsarakpabu sembrang sanguna tana sabibadu zaroiga kwaka chiknaba khungi laibungda hauriba achauba hainau pambi matonda umaibina makol saramba pangnama amatta ukhidre tangla Radha kang phumdina kupsinkraba ipakta ithakna jagoi shakhidre Asang bating thau na kupsallaba khungi sanabungsu iro nungda lukre ithai damgi chaitheng phangduna Haisu haibani tamni nangi research work sibu karamba matamda loidoino ai nangbu yamna uninge haiba Radha haujiksi inga thani dana mane kaitorage kang yodri ko de hoi yaudriye yaudore ngasidi nahakse amuk kahena nungsire is ngasise aigi pungningse inau nobogum tawi masa mabu phaba mi haibasina lan pumnamakki mapuni aduga afaba nupi ama yungi mabe ama oina phangjaraba nupa haibasina luhup uptaba prithvi gi ningthoril singhi ningthoni haibada achumboy batai Radha aigi marup Delhi gi Karol Bagh ta leiba Dr. Ajay Mahajan ningsing libra Karigi ningsing loidoribano kuidri mana maitegi pungcholom amasung Lila gi portrait amamamda thabira oidana aina thakrabani mana kari haire ino chahi khudingi print media amadi electronic media gi kuthangda leipak asigi bigyan chawkhanabagi damak thabak tauba saknairaba bharat ki baigyanik amamam khallidana ado award ki damak ne aisu handakti nominate tawre dana Ajay Mahajan na hairi Aima Asem bro As Award di karamba matamda khuchinaga doriba February da 28 February National Science Day New Delhi gi bigyan babanda masisu Bharat ki di Nobel Prize gumbani da Asiyam nung ai award asigi credit pumnamak to nangonda loina pigani as yara bro Radha kaidawre tumina leradi kabla ro nangbo nate kapanate sidi nungaiba gi pisin thabani harawa nungaiba isu pisin thai haibasi tamni nang khangrabro Radha nangi pigi mamal aina kaidaw nungda sumangalo laliba February gi ahanba sayondane ai nangbu lawba lakani Asemba bigyan babanda aigi award lawba yawangani aina nangbu miyamda saktakani is karamda iba saktakadoriba Radha aigi thamoigi ihulse nangbu karimata khangba ngamdribo nangse aigi di Kohinoor dagi su hena mamal yamlaba rab diamond ni atapati aisu nangna kari harakani haibase aisu khangida aduneba pisak piklingai dagi hauna nangna haiba induna talakpani aise dubu handakti madugi laman thauba tare da kaidawre tamne nangsu
Nangsu kapli bro. Nupana bo. Kapteda. Kapkana. Radha, dhatu pumnamakki magi melting point leibagum. Ngasidi aigi thamoigi melting point ki temperature do yaura male. Loina pethokre. Radha, nangna laman thorokpa amuk ai ngairaroi. February thada aina halakpa matamda flight ticket ki loina na lakani. Nang yamna kerammuko. Ai yamna keramge. Adubu nangna yumda yauraktringagi manungda sangrai managi singhi manamna malangda kakngaunaba. Yengbina balaitraba takhelagina somna waraubaduti Kanada wakatkani. Moibu waraudanaba nangna themjalamu. Nango thabaliyamgo pendribo. Ha. Pendri. Kaurabro ngasise inga thagi taramarini panba. Aikhoyani gi luhongba numitni. Radha, asuk mamal yamkhraba numisibu karigi aina tarai na kauthokadoriba. Ha. Angang bugulab ki picture message ama aina nangi mail address tane hana na thakhraban. Aduga mafam masigi polar circle gi fajaraba location yauba photograph kayasu nangi email dane aina upload tawkhrabani. Photograph singdu fajabra yengko. Nangbu polar region gi angakpa ahingda numit taba inga tha poinu thagi nong makaktang numit na pung kunmari ngan na leibagasi yengningdro. Yengningina icho. Sida sunate karigumbada tasengba atiya makoida erora hairaga khangnaba sangbanaba phijangi chumthangsu nangbu yengningdra haiba. Yengningi haiba. Nomadine aina nangbu awang merugi lamdamda puduna mahausagi angakpa thawongsingse soidana yengankani. Ami yengningi soidana pubiuko. Nangna thabirakpa photograph singdasu soidana yengageba. Aduga aina nangi nafamda kari pigadoribano haibatuti idi khangde kaislaiteba. Is. Nangaibu thamoi sengna nungsiridudi. Pare aigine lepta changada matam yoksule. Radha nang awaba kaya kauthokduna aina halakpa ngairamuko. Ngairamge tamani. Pare atudi changthoroko. Hoi. Ngasi Know Your Environment haiba World Environment Day gi focal theme masigi makhada akang ahi kayana marik chumbo wafam kaya thambi khrabagi tungda thauram masigi aroiba wangang loi kausinjage print media amasung science popularization program kaya da laibak asida achauba dan pibi bagi damak Bharat Sarkarna ikai khumnabi khraba national award ni aigi yamba Srimani national award bu ngasi gi thauram masiga mari leinana wafam khara thambiranaba phambak thakta lengkhat piraknanaba kausinjari Srimani lengkhat piraksi ngasi World Environment Day gi saruk ama oina pangthok chariba thauram mapu amadi aikhoi gi akoibagi khal ngak senduna thamnabagi damak achauba thodang lobiriba Shakti leiraba lamdam masigi naharol khuding mapu ikai khumnaba uchari aikhoi pumnamak mahausa lairembiga thadoknaba yadraba saruk amani chahi chani gi mathakta lisang sitna chatharakpa miyoibagi tongan ba thabak thawong kaya haibadi umang kokthokpa umang mai thaba hawa gari amadi kol karkhana kaya dagi thadorakpa maikhuna maram oiraga ngasidi malem prithibhi asi khudong thiba thakta leire khongjel yankhalakliba global warming amadi climate change haibadi malem da ainga sagi khal kaitharakpa asina malem gi leimai dagi jiba makhal khara amasung pambi kanglup khara mangkhre asida sunatana layong khangdaba laina kaya leptana sandorakli lau singubagi pothokta akaiba kaya piri ngasi malem asida leiriba aikhoi miyoi bana thengnariba
ꯑꯀꯤꯕ ꯐꯪꯂꯕ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯀꯌꯥ, ꯇꯦꯔꯣꯔꯤꯖꯝ, ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ, ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯧꯁꯥꯅ ꯊꯣꯛꯍꯟꯕ ꯑꯃꯥꯡ ꯑꯇꯥ ꯑꯁꯤꯁꯨ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ 4 ꯌꯥꯎꯅ ꯃꯤꯑꯣꯏ 10 ꯅꯣꯡ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯑꯍꯤꯡ ꯑꯃꯗ ꯄꯨꯟꯁꯤ ꯂꯣꯡꯈꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯀꯥꯏꯕ ꯄꯤꯗꯅꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡ, ꯍꯩꯅꯕꯤ ꯁꯥꯖꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯈꯜ ꯉꯥꯛꯇꯨꯅ ꯊꯝꯅꯅꯕꯒꯤꯗꯃꯛ ꯄꯥꯎꯇꯥꯛ ꯂꯤꯁꯤꯡ ꯄꯤꯕꯗꯒꯤꯗꯤ ꯎ ꯆꯥꯔꯥ ꯑꯃ ꯊꯥꯕꯅ 1000ꯂꯛ ꯐꯕ ꯍꯦꯜꯂꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕ ꯁ꯭ꯔꯤꯃꯅꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤꯅ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯏꯌꯥꯝꯕꯕꯨ ꯉꯝꯈꯩ ꯅꯥꯏꯗꯅ ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝꯒ, ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯒ ꯑꯅꯤꯒꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯦꯟꯕ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯃ ꯊꯝꯖꯔꯤ꯫ ꯋꯥꯍꯪ ꯍꯪꯒꯗꯕ ꯑꯉꯥꯡꯁꯤꯡꯅ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯌꯥꯅꯤ, ꯑꯦꯅꯤ ꯍꯦꯛꯇ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯍꯪꯕꯤꯅꯤꯡꯕ꯫ ꯌꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯥꯡꯒꯠꯂꯤꯕ ꯏꯅꯥꯎꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯍꯪꯕꯤꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯣ ꯍꯪꯕꯤꯕ ꯌꯥꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯀꯨꯃꯥꯔ ꯀꯧꯖꯩ꯫ ꯑꯩꯅ ꯀꯀꯥ ꯃꯅꯤꯗꯒꯤ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯗꯤ ꯃꯍꯧꯁꯥꯒꯤ ꯀꯜ ꯀꯥꯏꯊꯍꯟꯗꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯁꯥꯖꯠ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯁꯥꯖꯠꯀ ꯀꯔꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯐꯅꯤ꯫ ꯋꯥꯍꯪꯗꯤ ꯇꯦꯜꯂꯤ, ꯄꯥꯎꯈꯨꯝꯗꯤ ꯁꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯇꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ꯫ ꯍꯋꯥ ꯒꯥꯔꯤ ꯑꯃꯅ ꯗꯤꯖꯜ ꯂꯤꯇꯔ ꯑꯃ ꯁꯤꯖꯤꯟꯅꯕꯗ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡ ꯀꯌꯥꯝ ꯊꯥꯗꯣꯔꯛꯏ? ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯟꯖꯥꯛꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡ ꯀꯌꯥ ꯌꯥꯝꯅ ꯊꯥꯗꯣꯔꯛꯄꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯆꯥꯡ ꯂꯩꯖꯩ꯫ ꯃꯔꯝ ꯆꯥꯗꯅ ꯒꯥꯔꯤ ꯄꯪꯊꯧ ꯊꯧꯕ ꯇꯣꯛꯄ ꯇꯥꯏ꯫ ꯃꯔꯝ ꯆꯥꯗꯅ एनर्जी सिजिन्नबगी चांग हंथहनबा ताई कार्बन डाइऑक्साइड थादोरकपगी चांग हंथगदबा चिंजाक अमसुंग अकी अमोगी पोलम खल्लगा सिजिन्नबा ताई चक्चा हैजानबा अमसुंग उशोप्ता अरेमपागी चांग हंथहनगदबनी कार्बन डाइऑक्साइड थादोकपगी चांग हंथहनबा ngamlagadi क्लाइमेट चेंज अमदी ग्लोबल वार्मिंग की खुदोंग थीबसिंग असि हंथहनबदा अचौबा मतेंग ओइगनी मसी हाइजगे याम नुंगाइजे मखा तारकपदा कनागुंबा आंगांसिंगी मरकता वांग हंगबिंगबा लेरगसु अदुम हंगबिबा यागिनी अदुम खुद थांगतपिरकपा यागनी खुद थांगतलिबा इबेमा नंगी मिंग अमतंग हाना हायो अदुगा नंग हंगनिंगलिबदो हंगबा यागनी आइगे मिंग सोनिया आइना ककाला हंगदबा वाहंगदी ग्लोबल वार्मिंग एंड क्लाइमेट चेंज ना लैना तिना हेंगदहली अमसुंग लवु सिंगुगी पथोक हंथाहली हाबसिगी खुदम करी करी लेबगे ककादागी खुदम खरा थंबिरम होय फनी हाइजगे साबा मतमदा खंसा साबा अदुगा इंगबा मतमदना खंगिंग इंगबना सही खुदिंगी मिसी मिनागी पाव हेक हेक अखोइना तारी मलेरिया एन्सेफेलाइटिस येलो फीवर अमदी डेंगी की अवाब कया मायोकनरी अदुगा अमरोमदा साबगी चांग नोंगमा नोंगमगी हेंगलकपना लैपाक लैहाउदा इसिंगी चांग हंथरक्तुना लैकंगला ओइरकपा साबा हेंगलकपना मरम ओइदुना तिल कांगी चांग हेंगलक्तुना मही मरोंग कया अमांगता थोकनबा असिना पोथोक हंथहली मसिनी खुदम हाइबबु अदुगा कका वाहंग अमतगा हंगजकीगे वाहंगदी उथारगा क्लाइमेट चेंज अमसुंग ग्लोबल वार्मिंग की प्रॉब्लम असि कोकनी हाइबगी थाजबा थमनरिबसे कैगिना ओ उथाबा अमसुंग उमंग योखटबा लोइनना उमंग कनबा हाइबसिना नुंगसित्ता यावबा अहेनबा कार्बन डाइऑक्साइड की चांग हंथहनबगी अमत्ता ngairaba pambaini maramdi pungkak chawba upal amana machinjak sungba matamda nungsitta yawba carbon dioxide chawrakna chahida ton kun chupsili aduga chawrakna chahida ton 13 gi oxygen nungsitta amuk thadorai maram masina hawjikidi u thaba haibasina climate change and global warming gi
kudong chadaba si koknanaba amatta ngairaba pambaini sumna kumjage ꯌꯥꯝꯕꯕꯨ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯂꯣꯌꯥꯂꯝ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄꯥꯟꯗꯝꯗꯤ ꯄꯣꯛꯄ ꯁꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯎ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯒꯦꯠꯇ ꯊꯝꯖꯔꯤꯕ ꯁꯦꯄ꯭ꯂꯤꯡ ꯄ꯭ꯂꯥꯟ ꯎ ꯆꯥꯔꯥ ꯄꯥꯝꯕꯤ ꯑꯃꯃꯝ ꯄꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯀꯣꯝ ꯇꯧꯗꯨꯅ ꯊꯝꯖꯔꯤꯕ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯊꯥꯖꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯣꯂꯨꯁꯟ ꯂꯩꯇꯕ ꯑꯁꯪꯕ ꯈꯨꯡꯒꯪ ꯑꯃ ꯁꯦꯝꯒꯠꯄꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯌꯥꯅꯤ ꯑꯗꯨꯗꯒꯤ ꯑꯃꯃꯝ ꯍꯦꯛꯇ ꯄꯥꯏꯈꯠꯄꯤꯔꯣ ꯈꯨꯠꯂꯥꯏꯒꯤꯗꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯀꯣꯝ ꯇꯧꯗꯨꯅ ꯊꯝꯖꯔꯕꯅꯤ ꯑꯗꯨꯝ ꯆꯥꯔꯥꯗꯣ ꯑꯃꯃꯝꯇꯪ ꯍꯦꯛꯇ ꯄꯥꯏꯁꯟꯕꯤꯔꯣ Gouri ꯇꯝꯅꯤ Pradhan Khura Chauba Hoigi Mungi Midi Kanamata Yaubudena ꯑꯁ ꯇꯥꯃꯅꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯁꯤ ꯁꯨꯡꯉꯥꯡ ꯉꯥꯡꯅꯗꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤꯗ Kaidoraba ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯐꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯆꯤꯡꯃꯥꯏ ꯑꯁꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯤꯕ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯩ ꯊꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅꯅꯤꯅꯦ ꯑꯁ ꯈꯨꯔꯥ ꯆꯥꯎꯕꯁꯨ ꯄ꯭ꯔꯙꯥꯟ ꯍꯦꯛ ꯑꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯤꯌꯥꯝꯒ ꯁꯝꯅꯗ꯭ꯔꯦ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯍꯨꯏꯖꯥꯎ ꯑꯃ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯒ ꯑꯌꯨꯛ ꯈꯨꯗꯤꯡ ꯆꯤꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨꯅꯤꯅꯦ Mabu Hibam Karapagalabro ꯐꯔꯦ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯃꯅꯤꯄꯨꯔꯗꯗꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯍꯨꯏ ꯂꯣꯏꯕ ꯃꯤꯑꯣꯏꯗꯣ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯅꯔꯤꯕꯅꯤꯅꯦ ꯃꯈꯣꯏ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯇꯥꯝꯅꯤ ꯇꯥꯝꯅꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯐꯣꯇꯣꯗꯅꯦ ꯂꯩ ꯀꯠꯄ ꯍꯧꯅꯅꯕ ꯑꯝꯇꯪ ꯇꯧꯕꯤꯌꯨ Pare Pare Nang Sumayamsi Langdana Lady Lake at Payaunanava Coxilumukta ꯐꯅꯤ ꯐꯅꯤ ngasi Loyalam Environmental Protection Organization chinjariba mahusagi tamthiraba thaudok ching ningkhaiba amasung akanba nonglei nungsit marakta thokiba thaudok amada maman jamlaba thawai tarana manung matam chadana pikhamnakibagi tararak suba dead anniversary sida saruk yaba lakpiriba mayam pumnamapu organization ki maikaidegi aina ngakkai naidana thagachari loinana ngasigi dead anniversary function asigi mapung oiba thauram ama oiriba leikhidreba singi photo da leikatpagi tanjam tang longnanaba mayamda ningsingjari mayam punamak leikatnanaba amtang tause yani ibo nangna amta taw adudaida asemba semaga lairabani leising aduga amtaga kainomta ningsangjage aroibada memorial park asidagi lengthok pikhraga gate tagi aikhoi mahuksabu khangjin minasi haiba chejai amamam paibiko marumapang punamangna mahuksabu kanba ngamnanabagi paujel pubiko yani amamtang Radha Angang Baresolgi Konget Pitaduna Aibu Oklum Gani Haidaga Karigi Aibu Ngairamdana Aibu Tadokuna Chatlibano Radha Nangi Mongpum Takta Hogalagliba Petruk Laisingasi Nangi Tawaina Olakpani Kalaga Ay nungsina nange ko nangi thot labi mai thong tumagni khallaga Radha nangbu kauthoke haina hanjin khallabasu ay nangbu kauma ngamde
ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯄꯔꯦꯡ ꯄꯔꯦꯡ ꯉꯁꯤꯁꯨ ꯑꯩꯕꯨ ꯑꯣꯠꯄꯗꯤ ꯂꯦꯞꯇ꯭ꯔꯤ ꯑꯩꯗꯤ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯔꯕꯁꯨ ꯂꯩꯀꯣꯜꯁꯤꯒꯤ ꯐꯖꯕꯗꯤ ꯉꯁꯤꯗ ꯈꯪꯉꯤ ꯇꯥꯝꯅꯤ ꯂꯩꯀꯣꯜꯁꯤꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕ ꯉꯥꯏꯈꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯌꯦꯡꯉꯣ ꯒꯦꯠ ꯅꯝꯕꯔ 2ꯒꯤꯅꯦ ꯅꯨꯡꯒꯤ ꯆꯤꯡꯗꯣꯜꯁꯤꯗ ꯐꯝꯂꯨꯁꯦꯕ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯍꯥꯏꯒꯦ ꯌꯥꯝ ꯋꯥꯏꯗ ꯇꯥꯝꯅꯤ ꯌꯥꯝ ꯁꯣꯜꯂꯤꯅ ꯁꯤ ꯌꯧꯔꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩ ꯀꯟꯊꯣꯛꯄꯤꯒꯦꯕ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯀꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯂꯥꯜ ꯕꯥꯒ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯣꯇꯥꯅꯤꯀꯦꯜ ꯒꯥꯔꯗꯦꯟ ꯍꯥꯏꯔꯤꯗꯣ ꯁꯤꯅꯤꯗꯅ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯐꯖꯕꯁꯤ ꯌꯦꯡꯍꯟꯅꯤꯡꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯅꯦ ꯑꯟꯙ꯭ꯔꯒꯤ ꯒꯣꯜꯀꯣꯟꯗꯥ ꯐꯣꯔꯠ ꯃꯩꯁꯨꯔꯒꯤ ꯕ꯭ꯔꯤꯟꯗꯥꯕꯟ ꯒꯥꯔꯗꯦꯟ ꯑꯍꯃꯗꯥꯕꯥꯗꯀꯤ ꯀꯣꯜꯀꯥꯔꯤꯌꯥ ꯂꯦꯛ ꯁꯤꯂꯣꯡꯒꯤ ꯁꯤꯂꯣꯡ ꯄꯤꯛ ꯑꯃꯗꯤ ꯏꯂꯤꯐꯦꯟꯠ ꯐꯣꯜ ꯑꯗꯨꯒ ꯏꯇꯥꯅꯒꯔꯒꯤ ꯒꯪꯒꯥ ꯂꯦꯛꯇꯁꯨꯅꯦ ꯅꯪꯕꯨ ꯄꯨꯗꯨꯅ ꯀꯣꯏꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯅ ꯑꯗꯨ ꯇꯥꯝꯅꯤ ꯂꯩꯀꯣꯜꯁꯤꯒꯤ ꯁꯤꯡꯊꯥꯕ ꯌꯥꯕ ꯇꯣꯉꯥꯟꯕ ꯃꯒꯨꯟꯁꯤꯡꯁꯨ ꯈꯔ ꯍꯥꯏꯕꯤꯌꯣꯕ ꯑꯣ ꯂꯥꯜ ꯕꯥꯒꯀꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯈꯔ ꯄꯟꯕ ꯇꯥꯔꯒꯗꯤꯅꯦ ꯏꯪ 1960 ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯔꯦꯜ ꯍꯥꯏꯗꯔ ꯑꯂꯤꯅ ꯂꯝ ꯑꯦꯀꯔ 90 ꯈꯛꯇꯃꯛ ꯆꯥꯎꯅ ꯁꯦꯝꯒꯠꯂꯝꯕ ꯂꯩꯀꯣꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯁꯍꯔ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯗ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕꯁꯦ ꯑꯦꯀꯔ 290 ꯆꯥꯎꯊꯣꯛꯇꯨꯅ ꯇꯔꯨ ꯇꯅꯥꯟꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯨꯅ ꯉꯥꯟꯊꯣꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯒꯅꯦ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯒꯨꯟ ꯑꯃꯅ ꯈꯨꯠꯁꯦꯝꯒꯤ ꯄ꯭ꯂꯥꯟ ꯗꯥꯏꯕꯔꯁꯤꯇꯤ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯄꯥꯝꯕꯤꯁꯤꯡꯒꯤ ꯑꯆꯧꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯩꯀꯣꯜꯁꯤꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯝꯇ ꯎꯔꯛꯇ꯭ꯔꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗ ꯅꯪꯉꯣꯟꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯄꯒꯤ ꯃꯇꯥꯡ ꯐꯪꯗꯗꯨꯅ ꯀꯔꯤꯝꯇ ꯌꯦꯡꯂꯛꯇ꯭ꯔꯦꯗꯅ ꯀꯥꯟꯅꯔꯕ ꯍꯤꯗꯥꯛ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥ ꯑꯁꯪꯕ ꯁꯅꯥ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯋꯥꯗ ꯋꯥ ꯃꯈꯜ ꯀꯌꯥ ꯍꯧꯔꯤꯕꯗꯣ ꯅꯪꯕꯨ ꯀꯔꯤꯃꯇ ꯌꯦꯡꯂꯛꯇ꯭ꯔꯣ ꯌꯦꯡꯂꯛꯇ꯭ꯔꯤ ꯂꯣꯏꯔꯦ ꯍꯥꯏꯗꯣꯛꯂꯒꯗꯤ ꯅꯪꯅ ꯄꯣꯡꯈꯤꯅꯦꯅ ꯇꯧꯕꯅꯤꯗ ꯀꯩꯕꯣ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯌꯦꯡꯅꯤꯡꯒꯗꯕ ꯑꯇꯣꯞꯄ ꯄꯣꯠꯁꯛꯇꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯄꯥꯈꯪ ꯀꯌꯥꯅ ꯅꯪꯉꯣꯟꯗ ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯍꯟꯗ꯭ꯔꯤꯕ ꯑꯗꯨꯗ ꯅꯠꯇꯦ ꯅꯣꯡꯃ ꯑꯩꯅ ꯅꯪꯒ ꯎꯅꯁꯦꯅ ꯍꯥꯏꯕꯗ ꯅꯪꯅ ꯊꯣꯛꯂꯛꯇꯕꯒꯤ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯕ ꯍꯩꯈꯥ ꯄꯥꯝꯕꯤ ꯆꯨꯝꯕ꯭ꯔꯩ ꯄꯥꯝꯕꯤꯒꯤ ꯃꯄꯥꯜꯗ ꯗꯁꯥ ꯇꯥꯈꯤꯕꯗꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯣꯏ ꯕꯕꯥꯅ ꯑꯩꯁꯤ ꯐꯨꯅꯦꯗꯅ ꯄꯥꯎ ꯊꯥꯔꯛꯈꯤꯗꯅ ꯑꯩꯉꯣꯟꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯍꯩꯈꯥ ꯃꯄꯥꯜ ꯆꯨꯝꯕ꯭ꯔꯩ ꯃꯄꯥꯜ ꯂꯣꯏ ꯀꯟꯊꯠꯇꯅ ꯊꯅꯝꯃꯤꯗꯨꯕꯣ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯋꯥꯔꯧꯕꯤꯗꯕꯅꯤꯀꯣ ꯔꯥꯙꯥ ꯑꯩꯒꯤꯗꯤꯅꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯑꯩꯒꯤ ꯑꯅꯤꯡꯕꯗꯨꯕꯨ ꯊꯨꯡꯗ꯭ꯔꯕ ꯃꯅꯥꯛ ꯅꯛꯄꯗꯨꯃꯗꯤ ꯗꯁꯥ ꯇꯥꯏ ꯍꯥꯏꯕꯁꯦ ꯇꯥꯝꯅꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯩꯒꯤ ꯁꯝ ꯍꯦ ꯆꯤꯡꯉꯤꯗꯣ ꯅꯪꯅ ꯑꯩꯒꯤ ꯁꯝ ꯊꯣꯏꯃꯟꯗꯅ ꯂꯋꯥꯏꯁꯦ ꯂꯣꯏꯅ ꯇꯥꯡꯉꯕꯅꯤ ꯐꯔꯦ ꯑꯩꯅ ꯀꯣꯛ ꯇꯥꯡꯉꯒ ꯅꯪꯕꯨ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ ꯅꯪꯅꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯅꯕ ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅꯕ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯒꯦ ꯋꯥꯔꯤꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯏꯆꯠ ꯆꯠꯄ ꯐꯅꯕ ꯑꯩꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯅꯕ ꯉꯁꯤꯗꯤ ꯅꯀꯣꯏꯗꯣ ꯑꯃ ꯐꯣꯏꯕ ꯇꯥꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯀꯣꯏꯔꯦ ꯍꯌꯦꯡ ꯑꯩꯅꯅꯦ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯂꯒ ꯆꯠꯇꯅꯕ ꯅꯪꯒꯤ ꯅꯀꯣꯏꯗꯣ ꯄꯨꯡꯒꯥ ꯂꯩꯔꯨꯗ ꯐꯨꯝꯗꯣꯏꯕ ꯀꯣꯏꯕ ꯄꯨꯡꯒꯥ ꯂꯩꯔꯨꯗ ꯐꯨꯝꯂꯒ ꯀꯣꯏꯆꯠ ꯆꯠꯄ ꯐꯩꯌꯦꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯍꯧꯗꯣꯡ ꯃꯤꯒꯤ ꯃꯌꯨꯝꯗꯅꯦ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯕꯗꯤꯅꯦ ꯆꯠꯇꯅꯕ ꯍꯧꯗꯣꯡ ꯃꯀꯣꯏꯗꯣ ꯐꯣꯏꯔꯒ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯐꯨꯝꯃꯨ ꯍꯥꯏꯗꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯩꯗꯨꯗꯤ
ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯍꯧꯗꯣꯡ ꯇꯥꯔꯦꯅꯦ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯍꯧꯗꯣꯡ ꯃꯆꯥ ꯇꯥꯔꯦꯗꯅ ꯇꯥꯝꯅꯦ ꯑꯩꯅ ꯌꯥꯝ ꯉꯛꯄ ꯑꯃ ꯂꯩꯌꯦꯕ ꯀꯩꯅꯣ ꯅꯪꯅꯅꯦ ꯑꯗꯨ ꯌꯥꯝꯅ ꯉꯥꯎꯔꯝꯂꯒ ꯈꯪꯍꯟꯍꯟꯈꯤꯕꯗꯨꯅꯤꯗ ꯋꯥꯅꯤ ꯀꯨꯝꯒꯤ ꯅꯣꯡ ꯇꯥꯔꯛꯄꯗ ꯂꯣꯛꯀꯤ ꯏꯁꯤꯡ ꯄꯜ ꯊꯤꯡꯗꯨꯅ ꯁꯥꯟꯅꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯅꯥꯒꯤ ꯇꯨꯄꯤ ꯎꯞꯇꯨꯅ ꯅꯨꯡꯁꯥꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯗꯩꯗꯤ ꯄꯥꯠꯇꯒꯤ ꯊꯔꯣꯏ ꯈꯣꯡꯔꯦꯡ ꯈꯨꯟꯗꯨꯅ ꯀꯥꯡꯍꯧ ꯉꯧꯗꯨꯅ ꯆꯥꯕ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯑꯇꯩꯅ ꯀꯔꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯊꯨꯒꯥꯏꯕ ꯂꯤꯀꯣꯜ ꯁꯥꯟꯅꯕ ꯊꯤꯡꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯆꯤꯜꯂꯕ ꯅꯊꯧꯅꯤꯗꯅ ꯑꯗꯨꯒ ꯉꯁꯤꯅ ꯃꯦꯔꯤꯟ ꯕꯥꯏꯑꯣꯂꯣꯖꯤꯗ ꯉꯥꯎꯔꯤꯕ ꯁꯥꯏꯟꯇꯤꯁ ꯀꯥꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯑꯩꯅ ꯉꯥꯎꯕ ꯍꯟꯈꯤꯕꯒꯤꯁꯨ ꯁꯥꯡꯂꯕ ꯋꯥꯔꯤ ꯑꯃ ꯂꯩꯗ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯗꯤ ꯅꯪ ꯈꯛꯇꯕꯨ ꯀꯂꯛꯆꯕ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯃꯅꯤꯅꯦ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯅꯨꯃꯤꯠꯇ ꯑꯩꯅ ꯖꯒꯣꯏ ꯁꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯅꯪꯒꯤ ꯅꯥꯎꯔꯤꯒꯤ ꯆꯩꯅꯥꯗꯣ ꯅꯪꯅ ꯅꯥꯎꯔꯤ ꯀꯥꯞꯄꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯅꯪꯒꯤ ꯅꯥꯎꯔꯤꯒꯤ ꯆꯩꯅꯥꯒꯤ ꯂꯃꯟ ꯈꯨꯝꯒꯦꯗꯅ ꯈꯜꯂꯤꯕꯅꯤꯀꯣ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯂꯝꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯏ ꯑꯃ ꯐꯣꯏꯈꯤꯕꯗꯨꯅꯅꯦ ꯂꯃꯟ ꯁꯤꯡꯕ ꯁꯛꯅꯕ ꯌꯥꯔꯦꯅ ꯀꯣꯏ ꯐꯣꯏꯕꯗꯨꯅ ꯂꯃꯟ ꯁꯤꯡꯕꯒ ꯁꯛꯅꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯥꯎꯔꯤ ꯀꯥꯞꯄꯒꯤ ꯃꯔꯝꯁꯨ ꯂꯩꯅ ꯀꯩ ꯃꯔꯝ ꯂꯩꯔꯤꯕ ꯃꯔꯝ ꯌꯥꯝ ꯂꯩ ꯁꯦ ꯍꯥꯏꯒꯤꯃꯨ ꯇꯥꯎ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯗ ꯋꯥꯔꯗꯨꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯀꯥꯔꯛꯄ ꯍꯨꯃꯥꯡ ꯃꯔꯦꯛ ꯃꯔꯦꯛꯁꯤꯡꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯪꯒꯤ ꯃꯤꯠꯄꯥꯜꯒꯤ ꯀꯥꯖꯜꯕꯨ ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯁ ꯑꯩꯒꯤ ꯊꯃꯣꯏꯅꯅꯦ ꯃꯇꯝꯗꯨꯗ ꯀꯌꯥꯗ ꯋꯥꯖꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯅꯪꯒꯤ ꯇꯔꯥꯎꯕꯤ ꯅꯃꯤꯠ ꯑꯅꯤ ꯑꯃꯗꯤ ꯀꯨꯟꯗꯣ ꯄꯔꯦꯡꯒꯨꯝ ꯉꯧꯕꯤ ꯅꯪꯒꯤ ꯌꯥꯇꯣꯟ ꯄꯔꯦꯡ ꯎꯠꯇꯅ ꯅꯪꯅ ꯅꯣꯄꯦꯠ ꯇꯧꯕꯗꯨꯗꯤꯅꯦ ꯃꯤ ꯀꯣꯛ ꯀꯥꯏꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯥꯎꯔꯤꯅ ꯀꯥꯞꯊꯠꯄꯅꯤꯗꯅ ꯑꯗꯨꯒꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯗꯅ ꯑꯁ ꯁꯥꯎꯗꯗꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯂꯣꯟꯅ ꯂꯥꯆꯔꯤꯕ ꯊꯋꯥꯏꯒꯤ ꯃꯅꯤꯅꯦ ꯅꯪꯁꯤ ꯑꯗꯨꯅꯦꯕ ꯂꯃꯩ ꯆꯥꯛꯄꯗ ꯌꯥꯎꯔꯨꯔꯕ ꯁꯅꯥꯎꯅ ꯑꯉꯥꯡꯕ ꯅꯣꯡꯖꯥꯕꯤ ꯎꯕꯗ ꯈꯪꯕꯒꯨꯝ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯑꯃꯗ ꯍꯦꯛ ꯈꯪꯕ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨꯗꯤ ꯉꯁꯤꯗꯤ ꯚꯥꯔꯠꯀꯤ ꯕꯩꯒ꯭ꯌꯥꯅꯤꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯁꯦ ꯑꯃ ꯑꯣꯏꯔꯦ ꯅꯍꯥꯛꯀꯤ ꯃꯤꯠꯇꯨꯅꯅꯦ ꯑꯩꯕꯨ ꯊꯥꯏꯅꯒꯤ ꯃꯅꯤ ꯑꯣꯏꯅ ꯁꯨꯝ ꯎꯕꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤꯒꯗ ꯉꯁꯤꯗꯤ ꯃꯇꯝ ꯑꯃꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯅꯤꯗꯣ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯒꯤ ꯅꯐꯝꯗ ꯊꯕꯛꯅ ꯑꯣꯏꯅ ꯎꯠꯅꯤꯡꯂꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦꯗꯅ ꯂꯥꯛꯏꯕ ꯏꯉꯥꯒꯤ 13 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯋꯤꯛ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯉꯤ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯑꯟꯇꯥꯔꯛꯇꯤꯛ ꯑꯦꯟড ꯑꯣꯁꯤꯟ ꯔꯤꯁꯔꯁ ꯒꯋꯥꯗ ꯆꯠꯂꯅꯤꯗꯅ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ BSc ꯅꯔꯁꯤꯡ ꯐꯥꯏꯅꯦꯜꯗꯣ ꯐꯖꯅ ꯄꯤꯅꯕ ꯍꯣꯠꯅꯔꯣ ꯗꯤꯖꯥꯌꯔ ꯗꯤꯇꯔꯃꯤꯅꯦꯁꯟ ꯗꯣꯛꯅꯦꯁ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯦ ꯀꯥꯎꯒꯅꯨ ꯏꯉꯥꯒꯤ 13 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯙꯣꯜ ꯊꯤꯟꯗꯨꯅ ꯑꯩ ꯅꯣꯏꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ ꯔꯥꯙꯥ ꯅꯪ ꯌꯥꯝ ꯀꯦꯔꯝꯃꯨꯀꯣ ꯌꯥꯝ ꯀꯦꯔꯒ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯇꯥꯝꯅꯤ ꯇꯥꯃꯅꯤꯌꯥ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕ꯭ꯔꯣ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯁꯦ ꯒꯧꯔꯤ ꯇꯥꯃꯅꯤ ꯑꯩꯗꯤ ꯃꯪꯂꯩꯕꯥꯛ ꯑꯃꯗ ꯀꯣꯏꯔꯨꯔꯦꯗꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯃꯪꯂꯥꯛꯅꯔꯨꯔꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯌꯥꯝ ꯍꯟꯅꯈꯤꯕꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯍꯣꯝꯗ ꯆꯪꯈ꯭ꯔꯕꯣ ꯆꯪꯗ꯭ꯔꯤ ꯇꯣ ꯑꯥꯗ ꯒꯨꯂꯥꯞꯀꯤ ꯂꯩꯀꯣꯟꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯌꯦ ꯑꯣ ꯒꯧꯔꯤ ꯇꯥꯛꯄꯤꯌꯨ ꯎꯔꯦꯗꯅ ꯑꯉꯥꯡꯕ ꯒꯨꯂꯥꯞꯀꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯄꯥꯎꯖꯦꯜ ꯏꯁꯩ ꯁꯛꯇꯨꯅ
angangsing asina harauna chen chongduna sanaribase. Hoi tamni. Makhoising asi achauba ithil piba ngamba sakti leiraba ejen ngaktani. Ado tamnia ngasidi wafam amata nanau hangatsageba. Kari karamba wafam none Gouri. Ten Souls Memorial Park ki awang thangba singmai sida horiba hidak pambi sing asigi maramdane nanau di yamna khangjaningba masibu karamba matamda Gouri aigi punsigi kuthang lamjensu panthungpham khangdana loisingkhre. Namkhai naiba punsigi khongset asida aigi thamoinasu yamna wana hangjai. Kanada Sinnani. Aduk yamna waba wakhalsu khanbirunuda nanau leijari Nang leiri haibase aisu khangine. Adubu lepki leiriba pumnamak asisu nahaki kokthatta thongatpa haibadumadi aruba amanine. Nangna thawai yauna honaragasu scientific knowledge di nangdi yamna walidana. Achumani tamani nanau su laik makha tamthaba ngamkhidabagi thamoi nungda ningamdaba kayama leiribani. Yengu Gouri. Ainasu nangi nafamda hidak pambi singasi amamam to oina masak take dana khallibase kuirabani. Adugo tanjam isa heksade. Gouri Tapio munna tauko tajari Chingmai sida yamna kanaraba hidak pambi chani gi mathakta hauri. Makhoi singa sigi maramda documentation ithokuna thamba tangkhai mupudi loisilaklabani. Makhoi singa sigi marakta hidak pambi kharadi cancer makhal khara phanba ngamba hidak sing yauri. Sida natte anti aging medicinal plant haidi ahal loirakpagi khongjen tapthahanba pambi kayamasu yauri. Makhoi singa si powder natraga tablet onthoklaga International Society of Travel Medicine haibadi ISTM gi certificate phangba ngamlagadi aikhoi gi economy da su chawna mateng panggadawribani ne. Phare se Gouri hidak pambi singa sigi maramdadi nongma macha khaina taklage ko. Aisu hayengdi Andrada amuk chatpa tare. tamni karigino haisibo asuk yam thuna Ihe aibu nangonda haikidribra. haikidrina International Convention for Conservation of Biodiversity haiba program ama yauru batare. Thauram maduda aisu minute kuntragi role of individual to reduce carbon footprint haiba paper ama pathokani. Thauram madu yaurum laga aigi posting mafam National Center for Antarctic and Ocean Research Gawada mo chatkadabani ne. tamni adudi mafam duda kayam kuina leigadoriba karama matamda manipurda mo Gouri aigi punsigi taugadaba thabakki khongchat tangkhai chandriye. Ai karamba matamda Manipurda halakani haiba ngamdre. Pacific Ocean da leiba Mariana Trench khongchat makha takini. Khwaidagi hena luba Mariana Trench ki mafamduda kumduna Bharat ki phiral yumukini. Ai wasak ngakani. Adubu Gouri khongset asi yamna laiba khongset amadi natte. atuk yamna khudong thibana thallaba mafam duda tamni karigi thawai yamna yawgribano Thawai yawsinba nattene. Thijinba haibasi aikhoi khudingi tangai padaba ithawni. Thijinbana leppada chaukhatpasu lepkadawribani. Phare nang suwaramlani pothajaruro. Aisu karom da changkrage. phani tamni Gouri tamni hayengdi ayuk ngantana lauko. Aigi potchai loisinbadu khara yauro la. hoi laksege tamni
yengsinbinaba mi leitabagi hongnaba ka singase mirangi mirang ngakta phaklang da theliba photo singasisu mirang na pungkup kupsingrene sina mama baba ki photo aduga muga phicheng setuna kuhukta moirang phi hatba hangam mapal ki phi matek amana khumliba aduga mairi thok na chakliba kendal lamana Gouri gi sempak te yungduna kubam chet na pairiba makhadana welcome back home haina thariba photograph sina mane aigi Radha nangi photo se uraga aina khangi nangna aibu khaurang na ngairammi haibase adubo ngasisu ai amok Mariana trains kidamak khongsan batare nakoigi yai pathaujal ngairiye Radha matam amada aina Arctic Circle da leiringai noma aina haikidana awang meru ki lamdamda ahing nong yai sabuk ta numit taba nangbu yengningdra adabu ngasidi khanghaudana aigi numit takhre aigi punsigi ayu asida kaujeng harogi konjen phauba tadraba achik pahing oikre chikmanduna ngasidi itomata akiba phaurakle aina Mariana trains ki the best point khwaidagi hena luba mafamda kumduna mai pakpagi phiral yungduna halaklagasu momon minok naba nakhoigi thagat waidi aina amuk khana tarro khongchet kai khraba aigi punsigi khongchet asida ningjaramba asa kaya na pandam pham khangdana khongjel tapthakre ngasidi aigi thamoi ase pokhai gadobugum khalle achauba chingjau kaya na nanbagum kuk ase haigat pangamdre aigi punsigi amamba marak asida ngasisu aina hangbati leptri Kanada Sinnan apikpa aigi asagi pamel chara singase hayuni Radha pumnamak sibu Kanada Sinnan Tamania pugadaba pochei punamak pek toba loibirabra loire pochei singdo Gouri gari da khara hapchillo phani tamni angangsa Uncle ngasidi ai Mariana trains ki dama khongsa lagani nakhoi nungai na layuko Hoi Uncle bye children Bye bye Uncle Adhikarimayum thanosla Uthasi ai khoi uthasi nungsa sengnaba Uthasi ai khoi uthasi